Online Manipuri Numidangi Pau Miing Tabiriba Pumnamak Puthoi Laishramna Khurumjari Ahanbada Maruoiba Pau. Chief Minister Sindong number PM the Cherol Pisin Khibra Haina Minister TH Bisorjita Paumi Singh Hangbada Paukum Piram Khidre. Manipur Chief Minister N Biren Singh Sindong number Manipur Lenga ki BJP MLA. Taragamapanam Prime Minister Narendra Modi da Cherol Pisin Khiba Aduga Mari Lenana social media platform Amadi National Media Singna Phonglak Khiba Asigi Matangda Power Minister TH Bisorjit Singhada Paumi Singna Hangba Wahangi Paukum Phongdo U Haiba Yakhidre ngasi first Hmar da pangthokiba Manipur Police ki Chamaga Kuntra Humdoi Suba Rising Day Thoronga Mari Lenana Saruk Yaba Lakpada Paumi Singna Minister TH Bisorjit ta Chief Minister Sindong na Cherol Pisin Khiba Lai Khibra Haina Hangbada Pisin Khi Amadi Pisin Khi de Haibagi Mahuta Cherol Asigi Matangda Mahakari Mata Khangde signature adu Sasinabani Natraga Asengbani Haibadudi expert Singna Khangadabani Haina Paukum Piramki. Kuki Millitant Singna Jiribamgi Borobekra the police station the Laiba CRPF ki Laifam the Landarakre Lamda Masida Tok de Balana Siki Warushin Ama Puraknaba Union Home Minister gi Mieng Makada Mitay Naga Amadi Kuki ki MLA Minister Singi Oiba Mifam Pangtok Krabasu Kuki Millitant Singna Landarak Pangasi Suleptri Ngasi Ayu Angan Bada Khanghaw da Najiribam District ki Manung Chan na Lairiba Borobekra Police Station Yauna CRPF ta Akanba Mawong Landarakre Hariba Lan Asi Ngasi Ayu Pung Manga Makhairom Tarakpa Aduaida Chatharakibani Hari Hariba Lan Adu Thingnabagi damang mafam aduda lairiba security force singnasu akanba mawongda khut handuna ayuk pung taruk khara henba fawba kuthongna ki kuthongna bagi thodok aduda security force ki maikaida so apan gi paudi leikhide adumakpu lan chatharakliba Kuki Millitant singi marakta makhoi gi kedar ani aso apan yawbagi paw leiri soklaba Kuki Millitant ani adugi maming matha amasung laifam hojik fawbagi oina chapchana khangba ngamdri khulai matik chana paiba Kuki Millitant sing aduna Borobekra police station gi manung chana lairiba Dola Khan Haina Khangnariba Lam Adu Fauzil Laklaga Jakurador Part 2 Dagi Bomb Amadi Nongmai Kapsilakpani Hairi Kuki Millitant Singh Aduna Borobekra Police Station Tamna Bomb Tara Rom Kapsilaki Adubu Aso Apan Yaho Kide Makada na Kuki Millitant Singh Aduda Kapsilakpan Nongmai Maruna Borobekra Police Station da Hangliba CRPF ki Fabricated house ta thamba fridge amasung atai polam khara nongmai maruna panbadagi ate akai yauki hairi masigi mathakta Borobekra police station na koliba Jakurador part 2 da laiba Patanjali gi chamana sungpham amasung thau sungpham amasu Kuki Millitant sing aduna bom langsin duna thugai ki loina na bom amadi nongmai kapsilaklaba soklaba yum sing adudi oinam bungutombi sing kuntra apopalai khidraba oning them sing laifam Jakurador Part 2 Amadi Haubam Manikumar Elias Budi Singh Kuntranga Manga Apokpa Ais Khomni Singh Laifam Durgapurni Madugi Mathakta Tha Kharagi Mamangda Kuki Millitant Singh na Anira Khanna Mai Thadok Pikraba Haisnam Premchand Kauba Mioi Amagi Yumsu Mai Thadoklam Ki Hairi Panba Yabadi Jiribamgi Borobekra da Laiba Maitai Singbu Mar Village Volunteer Singh na ngarang numit tadringagi mamangda Borobekra Thadok tuna chatkhigada bani haiba warol fawba press note ama thokiba laikre